DS Enterprises na sinduna hapta kangjayibungda sathariba mangasuba langbal kaithel lakliba October 12 da loksilagane mela asida mapalam Bangladesh amade Afghanistan gi stall su yauri mela asida angang singi sanafam merry go round food court amadi atai handloom amadi handicraft ki potlam kya su yole yamna pukning chingsiningai oiribade masida thamliba potlam sing ase mapalam dagi waidaba iramdam gi oizaba loinana sinmi singsu iramdam gi ngaktane mafam sida chawrakna stall chahumrom leire mafam asida stall famliba singna nongmada lupa lising tara dagi nifu fawba yonba ngamle mafam asida yoliba singju bora amade Korean food yengba lakliba singna hauna chanare Langol day ne agi ming RJ kawe koi langol day ne koi team se pulo kasi koi Korean food item oi bani na ko ajikan gi angang sing na su pam bai tare ko aduna no magi dum 40 50 mukte dum yon bangam me koi ha ga kimbap se ma phal chale aduga janjang mion gumba tiboki gumba khara yam sa base aduga garlic prawn gumba bada garlic prawn gumba agi ming kanghujam Sanjit Kumar Singh awa leifam na ningoma makhala kai dage Sunday gumba de lising tara am ko dum yon bawe awa to banu misidana 1 dagina 5 fo madam yole lei baje akoi pakhang le sabi gi sigi range ya sijiga hanga angang na dikyam pam boy de pokon no de ada akoi gi Meso TV gi YouTube channel ja sida 100k he yo matam da akoi iPhone 14 ama giveaway thamne ba aduduna sida laaga dum pokon charaga dum subscribe to thanbiraga akoi channel ja iPhone 14 ama phawgi opportunity do lawba ya han boane aigi ming dongthomam ongbi medha laifamna nongoibung ayang pali nongmada akhoi kano se akhoina sum changchat chitpa se 18000 se subleng leng dana dum sele adegi program gumba leiraga di ko amuke henda 30 sitpa su yawi yam sitlida de yawi se akhoi khajing bora yawi ko adegi maroi bora khajing bora sana angoba mangala angoba adegi singju ko singa tane ayam bana akhoi sita toris maitai gi akhoi food aidi amukta phamdri mamangda yengbadadi adum lakhi ko aduga sigi stone hangba city handakisna ahanban koi hotel se mi tara muna chalai base siju pi bangamde maramdi keno customer se sage ngatani la ise warbani na sumna kana miligan tongoni ko koisa chalora halak base chabam je last ta thidoine ba aduna akhoi sida chaba lakpa se hambam sisu yamba marang kaida bani na ko chaba se chaninga go su chanda dana lepa ko chaba su yawe chanda dana sakip su yawe atu yam nungai hokde mama hoina Nakalamaromda mela asida handloom amadi handicraft ki potlam sing ase miyamna pamna leinare masida sunatana atai potlam kayana yengba lakliba singi pukning chingsile dongkumai atuga thongmai bandigi ahan bane nongmai chu chale to kumsi gi ahan bane khara adum round di oina yengkhre nungai angang sing interest da ko adum yam nungai ba adu bogo mafam chi khara pikpani na ko khara sawalaga design do makhan makha ge khara item do yam reti nungai gani hena ai gi ming palin ra ko ai singa makha ke tile kai digi ni nong modo ji pot se habdi tolob su hujiki timing se phang dibagi loinar koi timing oi bani na pot se leidi lening ga leibangam da ba nu yon di yo le nong moda phi ahum gu madi dum yon bangam me adamaina lay ado pot hujiki ne am ka hena sitbadi habdi tha loinar ko ina baina tang sitbadi wale medium la edo akhoi je rani je akhoina how se starting je lising ahum dagi horaga adagi 21 24 dai mai lay adu yam su tang da ba dagi haibdi lising 30 time pa mu kalai ba chance ne hena pamni
DS Enterprises na sinduna mangarak suba langbal kaithel asida stall chahum na saruk yaki masidai sida tongan ba Bangladesh Afghanistan na chingbani hiram asigi matangda pagdam jeri bi sital lemo popong loina na video journalist Sanjoy Elite News hapta kangjaibong